Churachandpur Meitei United Committee aina mingthonjaba Churachandpur gi civil society organization mangana semba Churachandpur Meitei United Committee gi co-convener ni Meitei Society Churachandpur Meitei Youth Organization Churachandpur Churachandpur Meitei Ethnic Class Teaching Committee Churachandpur Himalay Merel Churachandpur Nupi Samaj sanjaba committee gi co-convener ni akoina mamangi March ki tang 16 da point mani yaba memorandum ama akoi governor masamaka unaraga hamminaraga wari sanaraba matungda akoi thajaba piraba matungda pirꯛꯇꯕꯗꯒꯤ amuk April ki tam kunmathoi 2025 ta amuka hanna chief secretary amadi governor masada pisallaga akoi chief secretary so tengna matungda thabak oina onthok piraknaba haina akoina kana haijaraba matungda thajaba pirakpodagi akoi ngaiduna leibise kuisalakpodagi ngasidi reminder oina hokiba tang June ki tang 16 ta akoina reminder oina pisanjara ultimatum numit mangani ultimatum tharaba matungda thabak oina pangthok pirꯛꯇꯕꯗꯒꯤ Manipurda leiriba relief camp kudimak amadi CSO organization Maira Paibi club organization singda akoina hajaruba matungda ngasidagi akoi ngasidin protest ki agitation je numi humni chupna tawba haina mayam punna warem nare kariguma numi humni sida amuka government na tabi dabo bitaragadi masdigi hena akan khongjang akoi democratic oiba mongda akoi changchalakani haibasima akoi lebang miyamda amadi electronic print media amadi electronic media thumbo matungda ngasi ikang khangudana governor koropodagi akoi unajare akoi gi hariba point taruk se sanction of educational package for the IDP student management of relief camp by IDP issuing with the documentation for the Churachandpur Meitei IDP resettlement of IDP livelihood support through employment temporary shelter arrangement for Churachandpur Meitei IDP haiba point taruk se kupna khanaraba matungda akoina hujik moina thabo ona loina onthokane habigi thajaba pire adubo akoina honorable governor da thamambase thajabase nataba thabak oina implement tobiro thabak oina implement government gi side gi order thokti phawba akoi agitation makha chathakini habasima thamjarame ngasi natraga hayengsi munungda order di tholakani haya akoi order ngaijagani ada akoi kaigumba order se tholak taba taagdi akoi 3 days sai sai gi relief camp da please sit in protest togani aduda kaigumba 3 days munungda thok taba taagdi 4 days subudigi akoi masdigi henna akanba khongjang tangsalakani habasima akoi press media gi mafamda thamjage loina akoina changchaliba khongjang asida Manipurda huji masagi lojing loya da leibiriba masagi mayumagi chakraba relief camp da singum logduna leiriba praja section punamakta amadi Manipur gi CSO civil society amadi Maira Paibi ma amadi club organization singda akoina committee site gi approve tawjabase akoina changchaliba khongjang sida mayam punna support tawbiyo haiduna Churachandpur Meitei United Committee gi maikei digi ikongna na hanjari akoina hujik karigum amtang committee ki side ki thamjabase akoina ngasi demand toribase akoi any local MLA DC adigi akoi gi camp level committee da akoina demand tawjabanate akoina tawjabase government da tawjabani aduna akoina chang siliba agitation sida mayamna support tobiu committee na support tobiu akoi tobide habidinate committee kharana akoina toba agitation sida noi agitation toba yaroi demand toba yaroi habum chingba relief camp kharada hujik thingi bise sije athu matamda hantopiu akoina toribu demand je government da tawjabani akoi personal oina committee amadi local MLA DC da akoi tawjabani te government da tawjabani habisum tanga mayam thamjai